Star Entertainment Production India na sinduna lagliba April thada pangthokadoriba Miss Grand India National Beauty Pageant ta Kakching Makha Lekai Mayang Lambam Paringdagi Babina Thokchom na Manipur represent tawduna saruk yaragani Chatiba chahi asigi oina Miss Grand India da saruk yanaba state khudingmaktagi online gi kuthangda registration tawrakhiba contestant singi haukiba January 18 da pangthokhiba audition da Miss Babina Thokchom bu Miss Grand Manipur oina khalakibani Miss Grand India da Manipur gi oina ahanba saruk yanaba khalaklaba Miss Babina Thokchom da mamang chahi gi Miss Grand India Vishakha Kanwarna February amada Delhi gi BMVK gi auditorium da pangthokpa chinglemlaba thoram amada Miss Grand Manipur gi crown upkhibani Babina Thokchom Kakching Makha Lekai Mayang Lambam Pareng da leiba Thokchom Noren amasung Thokchom Ongbi Sumita gi ahumsuba machanupini mahak Manipur University da Anthropology da master su loikre hairi